ꯃꯌꯥꯝ ꯇꯔꯥꯃꯨꯛ ꯁꯤꯅꯦꯃꯥ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯟꯖꯥꯡ ꯊꯣꯡꯖꯔꯤꯅꯤ ꯆꯝꯊꯣꯡꯅꯦ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯗꯣ ꯍꯧꯖꯤꯛ ꯎꯖꯔꯛꯀꯦ ꯀꯟꯅ ꯊꯣꯡꯉꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯌꯦꯡꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯨꯛꯕꯥꯡ ꯇꯧꯁꯤꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯨ ꯇꯧꯁꯤꯀꯣ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯇꯧꯁꯦ ꯌꯦꯡꯁꯦ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯏꯟꯖꯥꯡ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯉꯥ ꯂꯩꯔꯦ ꯊꯥꯛꯆꯟꯅꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯣꯔꯣꯛ ꯏꯁꯤꯡ ꯂꯩꯔꯦ ꯊꯨꯝ ꯂꯩꯔꯦ ꯁꯤꯡ ꯂꯩꯔꯦ ꯁꯤꯡꯁꯦ ꯁꯨꯗ꯭ꯔꯤꯀꯣ ꯑꯗꯣ ꯏꯟꯖꯥꯡꯁꯦ ꯉꯥꯏꯍꯥꯛ ꯌꯥꯏꯔꯤꯕ ꯇꯞꯅ ꯀꯣ ꯌꯥꯝꯅꯁꯨ ꯃꯩꯁꯦ ꯕ꯭ꯔꯪ ꯕ꯭ꯔꯪ ꯊꯥꯖꯤꯜꯂꯁꯨ ꯍꯣꯔꯦꯟ ꯍꯥꯎꯇꯦ ꯀꯝꯃꯤꯕ ꯏꯟꯖꯥꯡꯁꯦ ꯇꯞꯅ ꯊꯥꯔꯒ ꯃꯨꯜꯍꯟꯕꯁꯤꯅ ꯐꯩꯌꯦꯕꯀꯣ ꯃꯌꯥꯝ ꯏꯟꯖꯥꯡꯁꯦ ꯃꯨꯜꯂꯦ ꯄ꯭ꯔꯨꯛ ꯁꯧꯔꯦ ꯑꯗꯨꯒ ꯃꯩꯁꯨ ꯆꯥꯛꯏ ꯏꯟꯖꯥꯡꯁꯨ ꯃꯨꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯕ ꯌꯥꯔꯅꯤ ꯋꯥꯎ ꯍꯥꯎꯔꯅꯤꯍꯦ ꯁꯤꯁꯦ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯑꯩ ꯕꯣꯔꯥ ꯍꯧꯖꯔꯤ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯕꯣꯔꯥꯁꯦ ꯑꯁꯤ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯎꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯔ ꯌꯦꯡꯕꯅꯤ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯗꯨꯀꯣ ꯑꯗꯨ ꯌꯦꯡꯉꯁꯤ ꯍꯣꯔꯦꯟ ꯍꯧꯕ ꯂꯣꯏꯔꯒ ꯆꯥꯔꯒ ꯑꯗꯣ ꯁꯤꯡꯖꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛꯁꯨ ꯃꯨꯜꯂꯦ ꯏꯟꯖꯥꯡꯁꯨ ꯃꯨꯜꯂꯦ ꯁꯤꯗ ꯏꯟꯖꯥꯡ ꯂꯩꯔꯦꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯣꯁꯦ ꯁꯤꯅꯦ ꯑꯋꯥꯊꯕꯤꯗꯩ ꯀꯩꯗꯩ ꯂꯣꯏ ꯁꯨꯔꯦ ꯃꯆꯜ ꯂꯣꯏ ꯁꯨꯔꯦꯀꯣ ꯁꯤꯅꯦ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯆꯥꯃꯤꯟꯅꯔꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯡꯖꯨꯁꯦꯀꯣ ꯉꯁꯤꯗꯤ ꯃꯈꯜ ꯑꯃꯅꯦ ꯉꯥꯔꯤꯒ ꯍꯥꯞꯄꯦꯀꯣ ꯑꯁ ꯃꯅꯝꯒꯗꯤ ꯋꯥ ꯂꯥꯎꯔꯦꯍꯦ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯆꯥꯅꯤꯡꯕꯕꯨ ꯂꯣꯏꯔꯦꯀꯣ ꯍꯥꯎꯔꯅꯤꯍꯦ ꯃꯌꯥꯝ ꯁꯤꯗꯅ ꯕꯣꯔꯥ ꯂꯩꯔꯦ ꯑꯥꯂꯨ ꯕꯣꯔꯥꯗꯣ ꯑꯗꯣ ꯗꯨꯀꯥꯟꯗ ꯃꯤ ꯂꯥꯛꯄꯗ ꯗꯨꯀꯥꯟꯗ ꯃꯤ ꯀꯧꯔꯛꯏꯕ ꯑꯗꯨ ꯆꯠꯄꯗ ꯈꯔ ꯀꯥꯊꯣꯛꯈ꯭ꯔꯦ ꯄꯣꯠꯁꯦ ꯗꯨꯀꯥꯟꯁꯨ ꯐꯝꯕ ꯆꯥꯛꯁꯨ ꯊꯣꯡꯕꯅꯤꯅ ꯏꯇꯣꯝꯇꯅꯤꯅ ꯋꯥꯏꯑꯦꯕꯀꯣ ꯌꯦꯡꯉꯣꯁꯦ ꯑꯥꯂꯨ ꯕꯣꯔꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤꯀꯣ ꯁꯦ ꯑꯗꯣ ꯋꯥꯎ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯑꯩꯒ ꯂꯩꯔꯗꯤ ꯑꯍꯥꯎꯕ ꯌꯥꯝ ꯆꯥ ꯐꯪꯒꯅꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯍꯥꯏ ꯃꯌꯥꯝ ꯇꯔꯥꯃꯉꯥ ꯁꯤꯅꯦꯃꯥꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯤ ꯁꯤ ꯂꯩꯔꯦ ꯁꯤꯡꯖꯨ ꯃꯌꯥꯝ ꯁꯣꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗ ꯃꯌꯥꯝꯗ ꯌꯦꯜꯂꯦ ꯑꯗꯣ ꯋꯥꯔꯦ ꯌꯥꯝ ꯆꯥꯛ ꯆꯥꯔꯁꯤ ꯁꯤꯗ ꯕꯣꯔꯥ ꯂꯩꯔꯦꯀꯣ ꯊꯝꯒꯦ ꯃꯃꯥꯡꯗ ꯊꯝꯒꯦ ꯎꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤꯀꯣ ꯈꯔꯗꯤ ꯁꯦꯡꯉꯔꯣꯏ ꯀꯦꯃꯦꯔꯥꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯧꯔꯁꯤ ꯆꯝꯊꯣꯡꯅꯤ ꯃꯌꯥꯝ ꯋꯥꯔꯦꯗ ꯌꯥꯝ ꯁꯤꯡꯖꯨ और ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯁꯥꯅ ꯊꯣꯡ ꯏꯁꯥꯅ ꯆꯥꯕꯁꯤꯗꯤ
Mềm mày mà lấy kìa xong rồi mềm sinh ra thì biết sinh ra mềm khoa lùi hết à à camera jangan sampai lupa zakat place deh saya lịch từ bên này có vãi vậy cái trời bị cái mây đá rồi để camera phát rồi đó camera lấy gần lấy cái tàu ngầm nơi lấy lên Maya aduh di orang ini humang sore idam dah sih dah sih upat deh. Aduh Maya video sih matang ilusin jadi aduh matang video sih phone sih ngasih soal kainnya sih Maya bye bye.